Germany amasung France ki matungda anauba European country amanasu hauzik US ki mathakta phone warning tawrakre. Netherlands ki maikaidagi makhatana semiconductor China da export tawkigani. US na taw haiba wafum khudingmak makoina ingadaba natte haiduna phongdorakli. Thus, Trade Minister ki maikaidagi makoi ki oiba policy sing asi partner oiriba US amasung Japan gumba country sing asiga Tanaduna sembinaba taragasu US na phongdorakpa wafam khudingmak makoina ingadaba natte masagi oiba self oiba decision lawzagani haiduna phongdokli. Ngasidagi tha kharagi mamangda US chip bill haiba anauba bill ama US na puthoktuna masigi matungina $280 billion thadaduna US ki lairiba semiconductor gi oiba production gi company sing asida hadaraba matungda China ga compete tawhanabagidamagta puthorakibani. Masigi matungda October tha asida US ki maikaidagi China gi oina lairiba semiconductor asigi mathakta yamna chawba sanction ama thamjinduna hauji asi US ki khongthang aduna maram oiduna China da yamna chawba effect ama lairibani. US ki khongthang asigi matungda mahaki ally oiriba European countries sing asisu US ki khongthang asida support tawhaningbagi wafam US na phongdoktuna lakhibani. Masigi mari leinana US ki maikaidagi Netherlands ki maikaidagi China da semiconductor semba matamda changba mathau taba polamsing supply tawriba adu lepnabagi damakta July ki tha asidagi hauduna phongdokrabani. Netherlands ki ASMLS hairiba company asi advanced oiba semiconductor sabada changba lithography system asi sembada world ki top taduna leiriba company amakhakni. Hairiba company asina makhata na hairiba polamsing asi China da dumak lepalaiten export tawba taragadi US ki maikaidagi company asigi mathakte action lawkhatkani haiduna warning pikrabani. Company asigi oinasu karigumba makoina China ga leiriba relation asibu hek thugai khiba taragadi yamna chawba mangjaba amasu leigadoribani. Masigi matungda handak 2022 gi pangthokhiba G20 gi mifam aduda China gi president Xi Jinping amasung Dutch ki prime minister ani asi unaki G gi maikaidagi global industry chain amasung supply chain asibu stable oina thamnabagi damakta economic amasung trade asida politics sanariba asibu aikoina oppose tawgadabani. Atopa wafam amadana US na maram oiduna country anisigi oina lairiba relation asida ahongba amata lehalloidabani haiba wafam ani asi phongdoklamki. Wafam asi hek phongdoklambagi Nganbada Netherlands ki trade minister ki maikaidagi US na China ki mathakta thamjiliba niyom sing asi makoina copy tawroi haiba wafam asi phongdorakibani. Handak pangthokhiba APEC ki mifam maduda French President Emmanuel Macron na haujiksu China ga punnuna thabak sing makata na tawbinaki gani haiba wafam asi phongdoktuna hauji aikoi ki malem asibu block anida khaidoktuna leihanabagi maong amada thamliba asi mahakna yaningde haiba wafam phongdokki. Macron gi maikaidagi miyoi kaya amana haujik asi world asida order ani uba pambagi maong amada leiri adubu hairiba asi yamna chawba achauba asoiba ama oigani US amasung China animaki oinasu haiba wafam asi mahakna thamki. Mahakna aikoigi malem asigi single oiba order amakak mathau tai haiduna mahakna phongdokli. Hauzik asi US ki maikaidagi haukiba matam khara asidagi China asibu mapung fana isolate tawnabagi damakta khongthang kaya ama lepa leitana lawkhatuna laklibani. US ki khongthang asida European countries sing asina China bu thadokpa haibasi pamdabagi mami nomu nomugi aikoina adumak ubo fanglakli.